Manipur da magi community ta loan khidana Manipur haiba mi bu yauri bravo. Yaude. That is the reality. Muiba opachat ba ay seng na haige. Muiba opachat pa matam da every community represent tori du karigino. Pangal gi chatli. Meitei gi su chatli. Atopa community chatli karigino ba as a Manipuri ama oina represent taude. Aduna aina classroom da yam toina hai chahi tramari taga abani na akoi su ahal oisala abani na angang sing sida hangba matam da kaim khangde sai hai dini warlam dini moi lairi se Manipur gi history ga changba na te makhoi da ada aina hai pangal gi history khangbra khangde naga gi history khangbra khangde na adu ta de aina moi da yam toina season ba term ma now we have developed the communalization of knowledge Meitei na Meitei gi natraga di atai kaim khanging de pangal na pangal gi history natraga di kaim khanging de same with Kuki and Nagas. Sibu communalization of knowledge. Knowledge is going to be coming deva, coming deva. Ado ito kadai de ginova. Syllabus to reflect out de. Yang biyo syllabus. Ay sa review committee daga yam yaurure. SCERT da homen ko ay tawra ga yaurure. Suggestion mayam ti. It's of no use. Chandi hai. Ako yam luna dro syllabus na chalhalu na. Review committee se ay sa yaurure ba. India की history से आतो के मतिक चावे बा मणिपुर की history हाफम लेते अदुना मणिपुर की history से हाफ नबो होना रखो मतम दा Indian history लौथो को मतम दा ऐकोई की छात्र की disadvantage ओए रे civil service थाब मतम ददी मणिपुर की history हंग दे अदुना मधु की reality खंग बसु दरकार ले अदुना ऐ बाबा समझ लगे सांगदोर कदो बमाले aduga loi draisu kiba masu yawe na adoi taragadi masigi situation chida where is the idea of Manipur silly program the idea of Manipur is na gyan menta da bong koi silly integrity na kadai unity na kadai religious tolerance kai du na kadai da lei ba hujik ti phong na ne matam mamada akhoi po khangawe community amagi mi yaw matam da wangang bada akhoi zat bizat Meitei pangal sizina biganu hai hojik ti Facebook chida direct ni mana khangba sing se phongdok na re loine historian oi khre aduna social media se kari oi re ai gi wakhan dadi it's a medium akoi gi awai akhum sengdok sengjin gi medium osale aduna ai history da lak charage now mi khudi mak history ibe yabra ado ngasi ngarang TV da na Facebook da mayam ma history nai nari now history nai nari ba sing se am ta khan bi oba makoi history hai ba se it's a discipline it's a scientific discipline developed by people like intellectuals Hegel hoigumba R.G. Collingwood hoigumba E.H. Carr hoigumba achau philosopher mayam na develop tawramba adugumba subject amane it should be based on facts adubu ngasi ni mai ba saba nga to oisale amasu thogakani history ngangani amasu thogakani history ngangani ada akhoi se tale eba muslim gi marakta di history da khara thuoga ngangi sa ai mangai na khalle ai yam hairu bagi wasunate ada taba da yam na wa ba kangbu khara su dum ngangi amakhak panjaram ge thengna ba su yawram gani Khongjom lan se mana mamit na ko uhaw budu may na liba. Mi do di palaroy. Hangam gani khongjom lan se mamit na he uhaw budu may na thang je sumay na haigat laga yan thaba pangan gi adu. Now adu na history way biya braba. Question hangak pataba ni dudi. Akoy hangde. Taunari bani na culture am oira bani na I become a minority. Kay you know I history tamu ba ay gi problem ne ba. Loine historian oi khraga ina kari aduna aina haijaning ba malai repeatedly mai bana doctor gi type to ro pa ya ba hona te aduga ai gi community da umi na mauru bi sa ba ya de abi masi ai clearly state tawninge aduga now history akoi gi chayet na ba mayam question mayam ma raise tawre ai monda kai gi na ai se Facebook ta khare active oi
aduna ai ngon da question mayam ma raise tawre question sing sai pau khum pi na bo honaram ge ai haibagi dinati ai na khangjaba duni first ta aribam pangan gi sagai ne maming da dum aribam kawe ko ai recently sanga imbam da chatle aribam khwai da gi amna leibise sanga imbam ne maduda masida argument ama thoe ai ngon da su yam toina hange history gi wazani na nang gi opinion pibi hoina now phang gi matam da lak bani ha mayam loi khang ma nga ta ni si sing che ai di historian namani na ai ngon da hange kadai da gi source no sakok lamlen tangla ho da yawe musalman guru ama la ammi hai bagi now the question is history the dimagi methodology lay and it should be backed on facts proof yaw ga dawne adoi ta din now phang ba se 428518 ta palam me chaitharol kumba ba gi matung inna now question se amuga chaitharol kumba ba si kari no amu hanga kane chaitharol kumba ba se manipur gi history gi backbone ne masi reject over matam da ai koi ne 2000 year gi civilization ne ba se claim tawningai pot leite aduna sakok lamlen da natra karida naw phangbana hariba potse naw phangba se hazrat muhammad na pok tringe gi mamang da palamba ning thau ne hazrat muhammad sokaya da 570 to 632 poe adagi am ngak pa mana sakok lamlen se amtang pa bi daga yengo same line se same repeat toba chap mana ba amana naw phangba gi matam da musalman guru ama la ammi haiba se ireng bagi matam du su amuka same yaw bane paraga yeng biyo sum pangai haibadu nataba yaw bane aduda kari haige hamatam da ani sigi poche la ko matam da naw phang baga ireng baga ani gi sta chap manana yaw salak pasida akoi da confusion nama adagi amaka the term guru hari se hindu gi term ne manipur da naw phang bagi matam da karam haina hindu haiba term se changa ka dorim no haiba question nama ai ko na sengdok sare ke maduma adagi oza homen na huren ngang bi rakani ai kaisu yam na lawro roi parat ki sn parat na chaitharol kumba ba hando ko matam da 1556 ta thingbaizam pangal leina ma khak yauri 1556 ta thingbaizam pangal hariba nupa se pangal pa i haidana mana kari hairam bagi haiba matam da the first reference of muslims in chaitharol kumba ba se sini na mana indicate tawramme na do ta de masi chumdori bra haiba question nama mugla e sisu aya muka clarification tawram geba chai tha bane ba masi ado same sarojnalini paratna history or religion of manipur haiba du da muka pangal amadi atopa dharma chatpa singna chai tha ba oiba ya de na samu yauri now confusion si yeng biu ko ana nasa gi akin haidi analyze to zero aduga rk jhaljit rk sanahal pandit khel chandra ahum se yamna sathi na maming chatpa pandit ngakta ne rk jhaljit ningthaugi family ne rk sanahal akoi khange yam sathi na makoi ne iramba iba history iba se moina horamini then pandit khel chandra history ge circle to di ma yo balaitre magi ariba manipuri sahitya ina huzik mu da tammi bane mu da tammi badu da amaktang page number 80 ra kainu da yaw bane naw phangba gi matam da lakpa pangal hariba wai se langani na mana ibane madu masu pabiyo aduga mas isagi oiba chum kar kanana chum doino haiba potuma isana dum lepiyo aduga pangal haiba se bengal da gi lakpani B haibagi ga P haibaga onthok konjin taunabagi karigino haiba matamda Meitei singna angan ba matamda B se P gi khonthok ta pai haibase aduna ni sarojnalini parat kida chaitharol kumpa pa haibani kumba ba haidabani ba gi khonthok leiram den aduna pangal haibase P dugi mahutta B na handok pane to kharana amu hai thawna phabagi pangal gauri ne na pot si boba aduna adugi potuma leire masigi pot si ma adugi mathangda pangal karam kanda changlakhi haibagi question se amuka khumbagi pot la kun matamda possibility si hotsan gi
footnote ta yaubane adusu pabiyo footnote ta makhada middle of 16th century haibane adudagi oza janab khan akoigi yamna poweraba historian ne ma political science ki ozani history irambani abdul rahman gi mohoina hairamishina chalambaga mungyambagi matamdani haibani adudagi aribamgi oral tradition nama lei ai ngarang nahan da chalui sanga imhamda aribam khwaidagi yamna tabase sanga imham ne na makoina moigi oral tradition semta tabiu an singje yamna akoigi chahi yam sankhre na makoina lirakpada nawphangbagi wari amta yaudi nongmai saba lakbagum-bagi khopagi adugum-bagi wari yawe adudagi di isam samna o bogeshwar se yamna maming chatpa pandit amane puya nainaramba mine mana nongsamai puya RK Sanahal gi pangan thorak pa haiba masulei akoina ngang leitana nainama nongsamai puya hai nongsamai puya nataba masulei pangal thorak pa aduna sigi potsi leire adu taragadi khunthok lon gi wafam ama lake nongsamai puya si authentic oibra oidabra haibagi question am so muka thogai taram gani nongsamai puya landi haibagi ama adoi taradi nongsamai puya haibat puya ses khunthok lon neba pangan thorak pusu khunthok lon neba aduga sida ai kitang panjaram ge ko chayet na ba khara leibagi ni adui dunani ko aduna aina pahanning base khunthok lon se yame makhal yame khetri lon ne su leibane bamun khunthok lon ne su leibane khetri yesine kshetriya clan caste lakpagi adegi akhoi gi poireiton khunthok ena ma su leibane poireiton na lakhibagi akhoi khangi poireiton gi machan nupi do pakhang bana lawi habagi tradition lei aduga huzik indigenous ki government na piba na taba argument da yauri se primitive society dagi lairak pa haibani aina tajabada nungi jukki matam dagi laira aba laibak siga sagona raba adoi taraga di poirei ton sina 33 AD da lakpani madi kshetriya lon sina kshetriya singko na changak bagi wari ni then again amakha ka hairam gi ko yamna phajaba ama mayang tekhau ro da namsu leibani mayang tekhau lon harisina karino haraga mayang sing changa aga Meitei de integrate tawkhibagi wari ni mayang se kadai da lehelli mayang yumpham da lehelli hai kona thang da yumpham sina imphal oli hai laite thengna bani ko paninga ga na r brown gi daga yaw bani mayang yumpham adudagi thai thara aga mayang imphal se akogi mayang imphal sini mayang imphal dagi mayang sing se kadai de chalhali ningthau khong da muk lehen ki mapham sidana pangan na muk khunda ki huzik mayang imphal bengun ne na leirisi ana ningthau khong da leiribase se kala raja gi suron ne haina amuka chaitharol kumbaba gi page number 34 35 adoi da yawbani adoi taragadi asai gi phases of migration na malai adu huzik te migration ki theory se koi na neglect tawkhre indigeneity ki pota lakre same India ki history da su theng nei akoi huzik idea of Bharat in a paper ma khak yauri idea of Bharat hai se tai kam na te history ki satra di khangani Aryan se mapan dagi lakpa na ti hai akoi na laik tamak pada Aryan se mapan dagi la ye na tambase huzik Aryan mapan dagi lakpa na te they are indigenous hai adu yeng biyo adagi Indus Valley civilization se Saraswati civilization hai bani adu musu ada padra ga di khangoi Facebook ta sum panga ngang na buduti ada like se pahanninge mathang ai kitang haijarake aduga akoi gi pang Meitei pangal ko ba yaning da bagi question nama muka Meitei pangal ko gado uni ko roi da bani hai ba ma Meitei pangal ko buda ya ba ma ko da buda ya ba ma now hariba poche mi amana thuaga natraga government without any discussion the Meitei pangal ko gi na ko khibat nati masi am chauba issue ni center dagi lakba OBC list semam dai gi pabung yawi maduda reservation gi pot ama lakba OBC gi lakpada masi gi pot se asai gi karam haina tawsigi haiba matam dugi civil organization ako yawhode lairik tami maduda karamba term da kai gi on the basis of religion da reservation piba yadi se akoi loina khangi aduna as an ethnic community ama oina ethnic identity ama oina
Meitei pangal haiba pose sida tausi karigino yam phajabani Meitei pangal haiba matamda igi mari ma yawbani aduna madugi question nama ada yamna phajari bidi adugi matungina koi 4% gi reservation phangdana ngasi angang lon kayama ozaibo bina honorable hanagi former chief minister na piramdana reservation phangdana akoi officer mayam ma thogai sin ngasi mirak tindana doctor tamdana adu punamak to kauthoga akoina Meitei pangal haibagi sum madu nungaite yade na sum tawba taragadi adu su achouba akoigi community gi oiba debate ama muka lae adi aduna asai gi potse adage Meitei pangal haiba term se I am tanga haizara ke ko kitang bude sangani upai leite clarification se tawdraga de aingonda ko na clarification taw hairaga dori. Now the thing is ngango hairurabani na community gi. Now the thing is akoina khangada buse Meitei pangal haibase 1873 da R Brown na sizinaramba wahai ni ngasi ngarangi nati adagi akoi de khangodre matam amada pangal khapta hairam de Meitei pangal haina dum hairam me sina kadai dagi theng nei haiba matam da sindam saireng na ma leibane hizam irabot ni iba sindam saireng hairi sida saireng amakhak yawbane jahurali na now jahurali si kanano hangkanda ma se mayam na di khangde khetri gi nongjai mayum gi nupane ma se bi tambade si khibane matam dugi Bengal da communist ki ma se leader amagi type to work tawramba nupane ma irabot ka yamna kanna tinnarami ado ngasi phauba hizam irabot ne iramba saireng da mamana ba amata singtharamde it's a fact pabi yu saireng mayam only ma khatang tharam ma gi mamana ba siba se mana ado pabi yu online da phangbani sindam saireng ai nusu Facebook da yam ibane sindam saireng da mana adu da Meitei pangal hai gi muslim jo hai gi pabi yu ai nai risidi adagi amana RK sanahal na iba si khare kuire ando leikidreba thangwei bandagini leikidre akoi khangbada leiramdre mana ibada Meitei pangal gi artha se Meitei pangal leina mana sijinarambani ngasi ngarangi wari na te ko sima leire aduna pangal indigenous natti habagi question na mamu of course akoi gi honorable hanagi chief minister na gazette notification thoktana akoi the reservation pb re gazette notification piba ise legal binding amalai huzikna civil organization gi list ama thok charak pagi wan ado aina hainingi badi akhoi gi community gi mina adukki matik masida awai akhum tawningi si karigi no haiba potin ana legally akhoi the pidan leiraba gazette notification nahan yena rakpa kande di Meitei na tabani ne Meitei on garabani ne na gazette notification amuka Facebook da thangale akhoi gi sathiri si ko aduna ai gi convenient gi matungin da document je pang buta buthorakpa aduni naga gi su buthora aneba Cookie gi su puthorappa tabaneba now R Brown se cookie ga Meitei ga kanna ungkhanarappa matamda court se tawrakrajani aingonda ga phone tawre oza da R Brown gi adugi page number du leibra amta thabiro oisina ana ai gi purpose ki damakta ai gi source to sizinaba madudi asoi balakani aduna aikoi awai akhum tawroisi we should accept it aduna Assam da wathok leite aikoi gi mamang da already makoi da pikre 31% Bengali Muslim reserve moi indigenous kaudi ba makoi Bengali na su kanam ta argue tawdi only 3 to 4% hangmani yengbiyu aduma leire adoi taragadi adagi amakhak na aina ko masi aina yetba dinate ko huzik indigenous ki argument tawriba kangbu singda aina just makoi gi argument do strong oina na ba asai gi nungi jukta gi leirakpani hai taragadi poireiton khunthok ade pakhang bazna lauriba nupi duma asai kari oire poireiton gi kari oire masan nupi ne outsider ne ba anna history se munna paraga haidragadi chanai naraktana adagi amaka Manipur do huzik train ani ne history thoi se Meitei gi da amana aikoi India gi Mahabharat Ramayan gi potu da
amana aikoi se Southeast Asia gi aikoi top pani noi ga suman mana de haiba history ama si aina haiba ngami si kari gi no aikoi na larik tu tak pa oza ne ba ai se government na ai ngonda lak ama he na pi daga oza wera thammi ne and I can proudly say that aina natragadi aina haidoi ba ai history se taksara roi ge laga noi na takpira roi aina semi ne syllabus committee da ai yauri ne ba na ludro mapandana syllabus ama manungdana syllabus ama natro aduna adu ai bataragadi ai khoi gi sida chaye na balakani aduna poireiton khuntho ningthau khong khunda tari ba kala raja gi suron ai khoi na Meitei da hujikpudi chaye na balai adusu Vishnupriya gi chaye na balai ai ka sarom da chalui adage amana yamna nungai ba makat nanga hairake ko huji am kanna haina ba ai khoi gi muslim gi population na yamak tana mangrani haiba gi ki ba ma Meitei population na sum hengat khidana pangal population na hengat khidana ai khoi mangrani na nahan so ai kamen na ma khum ningak pada yadra ai khumme kaina 2003 da January da 2023 ki January da ai trip ama khak chatle ai gi nupi ga first ta kasar chatle ai si haira mati kitang palama loi jarage kasar da chale are Tripura da sumna to gi pangal lising taret khakle chahi taret khundak padagi makoi adudagi 7000 population yaurai ineba Meitei na sam 20000 la plus leram gani makoi sumang mangde moi identity mang deba aduna takpadi aikoi gi marakta fear psychosis ama sagat pane simai haijaning aduna chatlaga yengbiyo research will prove ko ai loi jalage ko kai ai adage contribution mayam du dikhange chahi taret khuntak pagi nupi lan gi adugi adagi chenmin nakhibagi khomin nakhibagi ai loi na ma kai dau jarage skip tau jarage aduga pangan panchayat yaurapagi pangan na adagi 1948 assembly phambagi adagi constitution ibagi port ama statehood movement loi salaga anda aina masipuna makse saigi last ki sikatang haige aina last ki sikatang haining isi kaino harage instead of subum bada kok sadagi sarupudi already ako indigenous oirabane ba gazette notification da why we should worry karigino ba ko na pakhat laga pangkhum da khumdori si aduna loisal lakbada aina haining base matam amada aikoi gi community gi marakta aikoi se kari dawramme aikoi gi chawthatna nabagi lari laisu tambagi awareness lairamme ngasi di aikoi gi marakta MOBC aikoi na pai khidre minority gi department ama aikoi na pai khidre MOBC aigi father pairamme work board makoi gi responsibility degi thaidok pa man ba pot mayam ama lei has committee gi adegi khwai degi luriba minority commission now sising se aikoi gi institution ni state asina pi bani aikoi da adegi aroi ba da ina haijan ningi ba di kari no hairaga aikoi na kari gi no ba major community da south doisi southam suthok thokte pangal just 4% I did matam to the ampiki population in 1972 da Alimuddin gumba ama mayam changaga nang na khwai de pharani na oihallaga yumnam yaima gumba na support tawraba atopa yangma so saiza ama na support tawraga chief minister oihan grabani first statehood ki phangbagi chief minister mana oi laibak phadana ai father su uncontested oiram gani ai father su MP oikhibase rajya sabha gi MP oikhi aduna we should be grateful aikoi gi history su Meitei ni ibiram bane aikoi na tawjari ba chongjari ba punna magna dragadi na han na koi Meitei on garani aduna we should be thankful community se adok aikoi bu yokhat piraga lai hujik su yokhat tana na tro MOBC lai riba work board lai riba has committee lai riba minority commission aikoi na tawdab duna aikoi wani da aduna masi hairaga matam amada Switzerland of the east hai adu bu hujik te war zone ne aikoi na lai ri se now Jawaharlal Nehru na Switzerland of the East Iram bagi wani war zone da leire bozi aikoi mase namu manadragadi amu hingalakidra ba Manipur to aduna aikoi amato oina wak tong minna se awai akhum sengdok sengjin punamak tu aga Manipur imana yai phare haibado
मधुदा अखोई पुनमक चटमिन्नसे हाइबसे हारगा आई लोसिंजगे थैंक यू